Ngara nungtar fongkiba pandangi pau chedagi maruiba pau khara khangatchiraga miyamda khulol tamjige Mikhal hek loibaga Manipur gi erang wari sanaduna loisinanaba hotnagani Amit Shah Manipur da furu ani ge marakta erang asi hausa chathariba Lok Sabha Mikhal asi hek loibaga naka ani ge marakta wari sanaduna warosin ama proknaba hotnagani hana Union Home Minister Amit Shah na phongdokre mittana phonglakpa pau amagi matung ina Union Home Minister Amit Shah na hai Manipur da kuki amasung maitai ani ki marakta mamang chai me ahum dagi tholakliba wathok asi terrorism na te pur ani ki marakta lariba manadaba wakal sing wari sanaduna waroisin purakani haujik chathari bataragani pansuba Lok Sabha Mikhal asi hek loibaga pur ani ki marakta wari sanaduna thokliba erang asi loisin hanba haiba sitlenga asi gi ahamba mathau oigani Manipur da thokliba erang asi yumthangnariba Myanmar da thokliba problem asi ga su mari lainai Yumthangnaba Myanmar dagi ain kaina mitok kya changchilakpadagi irang achi thoknabagi maram amasu oiribani maram asina Indo-Myanmar border paringda lairamba free movement regime FMR adu laukthokibani Manipur gi Chief Minister Emberensu Manipur gi santi oiba mahusagi punsida Myanmar dagi ain kaina changchilakpa mitop sing asina ngachidi tangdu laita daba lamba ama ohele haiba laikhrabani asiguma kaya asi yenglaga Narendra Modi ne luching balanga asina FMR lauthongnaba phirep laurokibani hainasu Amit Shah na phongdokhe mamang sei gi me ahum dagi kanglu ani ki marakta thokiwe erang asina miyoi chani ki mathakta sikhre miyoi lising hupu gi mathakta mayu makai leitaba miyoi ohankre erang manungda community ani ki maikai dagi police station singi army dagi lut tawkiba nongmai kya ngasi amu hana recover tawbagi thabak chathare amaramda Manipur da sahi helaba kanglu ki erang asibunga si phawa loisinanaba center rainga na matik saba thabak lokhatabadagi mathakta sai faraklaba erang asida prime minister na karigomba wafum amata phongdokna khangsinaduna leiri haina opposition congress na BJP gi lenga pumaral siribani sanai yunairamba nupa macha amadi nupi macha taraga humdoi khulnga fa singna faraga warakre aramba lambida pusimbada phamnaiba sing fawba yawre haba khangba ngamre ramani Nupa macha taru amadi nupi macha tare ngarang numidang pung tare makharum tabada Imphal West ki kadangba khul yauna tonga tonga mafam singda sana yunairambadagi khungafa singna faraga warakre hairi sana yunairambagi dang faraba nupa macha amadi nupi macha sing adu chahi kundagi kumanga fawbi manungda leiba ngaktani madugi marakta makhoi ayambana heroin number 4 yauna makhal kya gi mayai kaba jinjak sijinabani hairi Loinana zahi nauriba nupi macha singbu sana yunaiba pamba nupa macha singda khusinaduna sel tarambasu phagakhre hari kadangbanda lairiba khulngafa singna phagalaba singi manungda nupa macha sing adu watemduna mayungi ahalama singda khusinakhre aduga zahi nauribi ching amadi tamgi nupi macha sing aduna lamdam ashigi ihau kayada mayuk yaribi nupi lup amasung oiriba nupi samaj ki imaibel singda khusinakhre hari Tungda polai maitai lai marok sinai sangi thaumi singda nupi macha sing adu ningthina council piduna matung tawduna ba pautak piraba matungda mayunggi ahalama singda khusina ki hairi hiram asiga mai lainana chahi nauribi nupi macha singbu nupa macha singda mamal lauguna khusina bada chena bani hariba miyoi adu nupi samaj ki officer paumi singi mamangna puthokduna matung tawduna ba pautak pikhi hariba miyoi aduna su matungna tawraroi Kariguma taurabadi khulngafa singna chairak pirappa khudimak masana yana laujagani haina phongdokhe hiram asigi matana ngasi nungthilam feda laiba nupi samaj ka office ta paumi singa unaba amada nupi samaj ki president ima thoksom ramani na hai lamdam asida sahi nauriba nupa macha singbu mayai ka wachingjak pijaduna aranba lambida pusinbada lengakpada yauriba MLA minister yauna phamnaiba singphawba yaure habagi wafam ngarang phagatkiba nupa macha amadi nupi macha singdagi khangba ngamlei maram aduna khunai asibu masak thinaba amadi nupi singbu manghanabagi khongdang amata phamnaiba singna tawbiganu matung tawrabadi miyamda phamnaiba singi maming matha fawa laukthokani haina mahangna phongdokhi kangla tomi naka poilan thokna chatnaba honareba sing khudakta lepiyo sengmai ose state asida thokliba erang asi loisinduna nena taba punchiro amada halaktriba fawa tampaktagi kangla tomi naka poilan thokna kampopi district lomda Chatnaba honorable sing asi khudakta lepiyo hana Sengma PS ki officer in charge athokpam dipakna phongdorakni Sengma PS ta phongthokiba paugi mifam amada all seat athokpam dipakna phongdokhibada ngarang su naha ani kangla tomi naka point lanthokuna kangpopi district
Lanchinge taurambatagi matam chana thengnahobadagi imung manungda sinaba ngamkhi. Naha ani asi tharaga kangluki irang manungda puna miyoi taraga mangarom Kangpopi district lanchin khiduna pamdaba thodok thoklamba yabadagi thingba ngamauki. Naka point asida Sengmai PS kunganithoi AR amadi Yankhagintoi Battalion BSF amasung SIT gi apumba kanggu amana duty tawduna lakli. Lambi asi National Highway oibana gari chathok chasin tawbam amadi Naka point asigi akoibada saksu manaba furuk kayagi miyoising khundabana mipum khudimagna khadoknaba hotnabada police singdasu chawna khudong chadaba mayoknai. Irang asi haurakpadagi ngasi phawbada Naka point asi lanchinduna changsingkhiba miyoi nipal ngasi phawba thiba khangdana lairi. Makhatan asiguma pamdaba thodok thoktanaba police na lakhwatliba thawdangsing asibu su lamdam asigi miyamna mapumphana sawgapiyu haiki. Paimba yabadi irang asigi manungchana Naka point asi lanchinduna changkhiba akhamdagi mahairoi ani Sengmai jingdagi naha ani Sengmaidagi miyoi ani amasung Thangmaiban amadi Khonghampatdagi miyoi amamam ngasi phawba mari makhong khangdana laireklibani. Inmate ama bu hatnaba hotnaramagi thawong yaningde Maitai Society Churchampur Relief camp da changjafam lauduna lairiba swaijamdana bi Maitaibo atamnana hatke tarombagi thawong awangba thakta condemn tawi. Thawong asi kanana karigidamak tawrimbado haibadu leibak miyam khangna sengdokpirau haina Maitai Society Churchampurna phongdorakli. Ngasi Manipur Press Cup ta pangmisinga unaba amada society asigi General Secretary Administration N Ramesh na phongdokkibada ngarang ayuk chawrakna pung 9 taba matamda Thanga Wangma High School Relief Camp da changjafam lauduna lairiba Churchampur District ke Yaifakol Maitai Lekaidagi swaijamdana bi Maitai apopa S Raja Maitai bo atamnana hatke tarombagi thawong asi akama maungde yaningde mahakna maran fana lairabasu miyoibagi minungsi yengduna imung manung khangna sengdoknabagi tanja ama phawba piramdana ahakpa charak pinaba thawranglamba asimak laibak thibani. State asigi oiriba tangdu laitadraba phibam asida aikhoi masega marakta asigumba thoaningdaba thodok tungda amu hana thoktanaba mari leinaba singna hotnabiyu. Thawong asi kanana kaigidamakta tawramibano haibadu miyang khangna athubada sengdokpirau haiki. Assamki Maitai singnasu SU demandgi khongjang changsinggadawri. World Maitai Council WMC Assam State Unit ke Executive Committee mifamna tha asigi taraga mapanda Guwahati ki Manipur Basti Rajbari da Maitai SC list chalanaba mari leinaba report ani athuba matamda Chief Minister na center da thagadabani haiba taksinna waka mifam famnaba warep laure hairi. WMC Assam Unit ke General Secretary L Pakas na thadorak pachiro amada Maitai SC list yaunaba Manipur ki Chief Minister M Birena Hauzik Power Center da mari leinaba report ani thadana thamliba ethnography report amasung latest socio-economic report adu thinthadana athubada thabinaba wakal khongjang asi changsinggadabani hairi. Chero sina hai Assam da sungasi da ahongi maru oiba kanglupunamak SC list yaunaba center da thaduna yaukhrei adubu matu yamna sonba leijariba Maitai ekhoidi SC list chalaudrabadi kari thokani. Assamgi Chief Minister Hemanta Biswa Saramada hajarubada Manipur da Maitai SC hek oibaga Assam da Maitai SC oinaba mathang numita tawbige haiki. Adubu imaneba Manipur ki Chief Minister na Maitai SC list yaunaba report anido thabidrabadi Assamgi Maitai ekhoi thuna mukhikani haibasi khangbiraga Assam da lairiba Maitai ekhoi bu kambinaba Chief Minister M Birena athubada report ani thabiyu hairi. Maitai ekhoi ki identity amasung tungidama khanbiduna Manipur ki Chief Minister na athubada report anido thabiyu haijabagi khongjang asibu yaubinaba WMC Assam State Unit na Assam da lairiba Maitai ichin inausing punamaktasu appeal tawri. Class 12 exam result lauthoklagani. Council of Higher Secondary Education Manipur Kosamna lauba kumsi chaigi Class 12 exam result lakliba chairo asida lautholagani hairi. Pau asin hai exam asigi result haidoknabagi dama Kosengi Maikaidagi sem saba punamok loisilakle hairi. Panba yabadi February 12 dagi hauduna March 13 fawba state asigi district taraga mangada examination center chamaga taraga mathoida mahiroi dising kuntraga mathoiga sahomga yankaiga mathoina exam asi thakibani. Relief camp da miyoi taraga mari wantharakre khuya thongda ngarang numidang thokiba khatna chainabagi thaudo amada mafam aduda hangba relief camp da leiba miyoi taraga mari pakhatpadagi wantharaktuna Rims Hospital da pukhatuna laikana khare hairi. Press na phangba phawda thaudo asi ngarang numidang pung 8 makharam tabada thokibani hairi.
Khana chainabagi pau hek phangbaga mafam aduda Imphal Police Station kangbu ama sangsilaktina yengsimbagi thabak chathaki. Laikana kraba miyoi taraga mari adugi manungda nupi macha taraga humdo yauri. Hariba khana chainaba asi kari maramdagi thaurakibano haibado hauji phawagi oina chapchaba khangba ngamdri.